ꯑꯗꯒꯤ ꯍꯟꯗꯛ ꯑꯦꯗꯃꯤꯁꯟ ꯇꯧꯈꯤꯕꯒꯤ ꯂꯥꯏꯔꯤꯛ ꯂꯧꯕ ꯈꯣꯠꯄ ꯕꯦꯒ ꯑꯅꯧꯕ ꯂꯧꯕ ꯂꯣꯏꯅ ꯆꯥꯈꯔꯦ ꯍꯧꯖꯤꯛ ꯃꯅꯨꯡꯗ ꯐꯦꯟꯒꯤ ꯑꯣꯌꯥꯔꯁꯤꯗꯒꯤ ꯇꯧꯔꯒ ꯆꯥꯛꯂꯛꯄꯅꯤ ꯍꯥꯏꯗꯤ ꯄꯦꯗꯦꯛ ꯄꯦꯗꯦꯛ ꯇꯧꯔꯒ ꯀꯥꯞꯄꯛꯑꯦ ꯀꯥꯞꯄꯛꯄꯁꯤꯗꯩꯁꯤꯗ ꯑꯩꯅ ꯆꯪꯉ ꯌꯦꯡꯉꯨꯕꯗ ꯍꯦꯛꯇ ꯐꯂꯥꯡꯗꯨꯗꯩꯗ ꯒꯔꯪ ꯒꯔꯪ ꯆꯥꯛꯀ ꯂꯩꯔꯝꯃꯤ ꯑꯩꯅ ꯀꯣꯏꯂꯥꯎ ꯂꯥꯎꯍꯧꯕꯅꯤ ꯃꯌꯥꯝ ꯆꯪꯗꯅ ꯀꯩꯅꯣ ꯆꯦꯟꯁꯤꯜꯂꯛꯑꯒ ꯀꯜꯂꯤ ꯑꯗꯨꯒ ꯄꯤꯀꯦꯠ ꯀꯧꯅꯗꯅ ꯈꯣꯠꯇꯅ ꯇꯧꯅꯔꯦ ꯑꯌꯥꯝꯕꯅ ꯆꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯩꯗ ꯐꯃꯨꯡꯗ ꯂꯩꯕ ꯀꯩꯅꯣ ꯑꯉꯥꯡ ꯅꯨꯄꯤꯒꯤ ꯑꯗꯒꯤ ꯀꯔꯤ ꯀꯔꯤ ꯑꯌꯥꯝꯕꯅ ꯆꯥꯛꯈꯨꯝꯒꯤꯁꯨ ꯑꯗꯒꯤ ꯍꯟꯗꯛ ꯑꯦꯗꯃꯤꯁꯟ ꯇꯧꯈꯤꯕꯒꯤ ꯂꯥꯏꯔꯤꯛ ꯂꯧꯕ ꯈꯣꯠꯄ ꯕꯦꯒ ꯑꯅꯧꯕ ꯂꯧꯕ ꯂꯣꯏꯅ ꯆꯥꯈꯔꯦ ꯍꯧꯖꯤꯛ ꯑꯩ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤꯅꯤ ꯎꯅꯧ ꯀꯦꯝꯗ ꯂꯩꯖꯕꯅꯤ ꯍꯜꯂꯣ ꯇꯧꯕꯤꯌꯥ ꯌꯥꯔꯦ 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 ꯁꯤ ꯃꯆꯤꯠꯁꯤꯕꯨ ꯂꯥꯡꯗ꯭ꯔꯦꯕ ꯃꯩ ꯁꯤꯒꯤ ꯃꯅꯤꯡꯁꯤ ꯁꯣꯛꯁꯤꯗꯤ ꯆꯥꯈ꯭ꯔꯦꯕ माझी पाच रोशनी काम पूछ मैं ब्लॉक में पूछ